Welcome back to my channel. Mayam Khuramjari mayam asisu ayakna video ama mayam ni mafamda pudno laksari adudi mayam election gi charang marang naba khogi notice ki mafam khudingda oingi matam sida ayakna hajaring badi ayaki channel asi ayakna wari macha macha oina mayam ga share tawbagi oiba video ni ado aigi wari sidi chumnagi wari oina liba natana wari sigi manungda wari kari wari jauri wari gi manungda wari jawi haiba kari pautak lei mayam da kanagadaba adugumbagi khallaga ayangna video si namjabani video si namjinga da ayangna hajaring badi mayam na aigi channel asi nuksibiba taragadi pambiba taragadi like share amasung subscribe tobiramo hajaraga election gi matang asida ayangna handaki thokliba manipurda thokliba koigi irang macha ma thokliba sigi wari ga chuna chanaba oina koigi thokliba thoduga sigi kanana tawribano haibagi huranba phabagi ga chunaba oiba wari ma ayangna akbar ga birbal ga gi wari ma mayang mafamda khudol tamjage mayam adudi nongma akbar gi khutta sijaramba khudop mumal tanglaba khudop phajaba khwaidagi apamba akbar gi mapana khudol tawjaramba khudop ni madugi khudop adu mahaki konung manungda mayam praja mayam gi mamangda mantri mandol gi mamangda adum khoigi ikhang khanguduna khoigi manghiba haiba tare ko manghiba sida gano se ningthau akbar se yamna wakhal ngaitre ipana piramba khudolni ado aina sumaina manghanba se aina khoigi imung manung haiba tare kaina manung se pungnin ba haiba tare ko ningthaugi khudop ma mangkhre aina kamai tawni aina mase matha sana kadai da thigani aina khaling sida birbol na haire akbar ga birbol gi wari di mayam prong su khanga leirabani kanano karino haibagi explain dudi matang asida en tawjararoge matam sang lawjararoge ining thau na matha sabiribadu ayhagna kaigumamdang mateng pamangam jagadra kari potnom ining thau na tawribase haibuda birbal ai nangoda wa hage aigi khudop ama aigi ipana khudol tamambani adugi khudop ado mangkhre khanghaudana kadona manghibano ai thibam khangdre ai wakhal jam nuaite ipana piramba khudol ni haibasida birbol na haire ining thau khoigi Ras Prasad se mayam tinbagi thauromu sinbiu aduga ihakna khudobadu kanana huralibano kanaim khutta leibage haibasi ihakna soidana puthokchage na haibasida phare aina akbar di biborna haibasi khara jagalli maramdi yam luba problem ama mayam ama solve tobibani na madudagi adumai tawna khoigi konung adumaina khoigi mayam tinba oijet mantri mandol sabha samiti tilna phambasida akbar na haire birbol puthoro hairo kanana no aigi khudobase kadai da mangkhibano natraga kanana lawkhibano haibasi nangna hairo ona haibasida kaino sina haire birbol na ining thau aya haijage tiliba mayam asigi marakta koi sangna chomiba haibidi lona ti koi chomiduna koigi ining thau gi akbar gi konung manungse aduga khudop huraliba mi ado magi makoida charu ama nappa leirangmani aina charu ama nappa leirangmani in thawena haima adudi karmaina thigani sugjamba mayam sida aina madudagi mayam se koi chomba mayam se amaga sumai jengnaraga habidi kaino haisibu haidi hairaga sum khanba haitare ko koigi tension oiba haitare moina charu napa mayam dudagi marakta ama khakna kedori gai babu moi manai thak thokalaga magi makoi siga mana faina mara yengne ba charu ga jawba charu khitra ni udingi de lokho urage sineba magi madugi matawdo birbol na uhore birbol na haire ining thau somna kunada phamiba nupa se ma se amtang mayam mana kokthoga ma se amtang check to biro aidi nupa se no tobino ining thau ai kaisu tawjade ai karigumbam da huran jade ga haide puthoro haina
ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯁꯦ ꯃꯐꯤ ꯃꯔꯣꯟ ꯑꯗꯩꯗꯤ ꯃꯀꯣꯏꯁꯨ ꯍꯥꯏꯕꯅꯤꯅ ꯃꯀꯣꯏꯗ ꯑꯃꯨꯛ ꯆꯦꯛ ꯇꯧ ꯑꯗꯩꯗꯤ ꯑꯃ ꯂꯣꯏꯅ ꯆꯦꯛ ꯇꯧꯕꯁꯤꯗ ꯍꯥꯏꯒꯨꯝꯅ ꯃꯥꯒꯤ ꯐꯩꯖꯣꯝ ꯐꯤꯖꯤ ꯑꯃꯗ ꯈꯨꯗꯣꯞ ꯑꯗꯨ ꯅꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯩꯅꯣꯅ ꯑꯛꯕꯔꯅ ꯈꯨꯗꯣꯞꯁꯦ ꯎꯕꯗ ꯍꯔꯥꯎꯔꯦ ꯑꯁ ꯑꯩ ꯏꯄꯥꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞꯁꯦ ꯂꯩꯔꯝꯃꯦ ꯑꯗꯨꯅꯤ ꯅꯪꯅ ꯀꯃꯥꯏꯅ ꯉꯥꯛꯇ ꯅꯪꯉꯣꯟꯗ ꯑꯆꯧꯕ ꯆꯩꯔꯥꯛ ꯑꯃ ꯄꯤꯒꯗꯣꯏꯅꯦꯅ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜ ꯅꯪꯉꯣꯟꯗ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯒꯅꯤ ꯅꯪꯗꯤ ꯀꯔꯝ ꯍꯥꯏꯅ ꯈꯪꯉꯤ ꯅꯪꯗꯤ ꯍꯨꯔꯥꯟꯕꯁꯦ ꯀꯔꯝ ꯍꯥꯏꯅ ꯅꯪꯅ ꯈꯪꯉꯦ ꯏꯅꯤꯡꯊꯧ ꯑꯩꯅ ꯆꯔꯨ ꯑꯃ ꯅꯞꯄꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯀꯣꯏꯗ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯖꯟꯕꯅꯤ ꯑꯩꯗꯤ ꯁꯨꯈꯪ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯨꯔꯥꯟꯕ ꯐꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯩꯅ ꯃꯁꯤꯒꯤ ꯊꯧꯁꯤꯟꯁꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯃꯃꯥꯏ ꯃꯃꯤꯠ ꯊꯨꯛꯀꯠꯂꯒ ꯃꯥꯅ ꯃꯥꯒꯤ ꯃꯀꯣꯏ ꯅꯨꯡꯀꯣꯏ ꯆꯦꯛ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯃꯥꯟꯗꯅꯕ ꯑꯩꯅ ꯍꯣꯠꯅꯈꯤꯕꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯕꯗ ꯑꯩꯍꯥꯛꯅ ꯃꯍꯥꯛꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯑꯒ ꯆꯦꯛ ꯇꯧꯕꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯅ ꯃꯌꯥꯝ ꯍꯨꯔꯥꯟꯕꯁꯦ ꯕꯤꯔꯕꯣꯜꯅ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯕꯤꯔꯕꯣꯜꯕꯨ ꯑꯛꯕꯔꯅ ꯌꯥꯝꯅ ꯊꯥꯒꯠꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯍꯔꯥꯎꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯄꯥꯎꯇꯥꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯉꯝꯃꯣꯏꯗꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯣꯠꯄ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗ ꯄꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯂꯥꯟꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯥꯡꯉꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯂꯥꯟꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯥꯁꯦ ꯂꯥꯜꯂꯕ ꯀꯧꯕꯅꯤꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯥꯒꯤ ꯊꯧꯔꯝ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯒ ꯁꯨꯝ ꯈꯦꯠꯅꯒꯅꯤ ꯑꯗꯨꯒ ꯁꯤ ꯀꯔꯝꯍꯥꯏꯅ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯁꯤꯒꯤ ꯃꯑꯣꯡꯗ ꯊꯤꯒꯠꯂꯒꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯣꯞ ꯇꯥꯔꯒꯅꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯊꯪꯁꯨ ꯑꯩꯍꯥꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕꯒꯨꯝꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯅꯤ